ꯕꯣꯔꯥ ꯇꯧꯅ ꯇꯩꯊꯣꯛꯏ ꯃꯤꯁꯦ ꯁꯣꯝꯗ ꯑꯃꯨꯛ ꯃꯤꯁꯤꯡꯁꯦ ꯃꯈꯥꯗ ꯀꯨꯝꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯊꯛꯇ ꯑꯣꯏꯅ ꯁꯨꯝ ꯈꯨꯔꯝ ꯃꯌꯥꯝ ꯉꯁꯤꯗ ꯌꯨꯝꯗꯩꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯣ ꯑꯩꯁꯦ ꯌꯥꯡꯅ ꯍꯟꯒꯅꯤ ꯑꯩ ꯂꯥꯛꯏꯅꯦꯕ ꯁꯨꯇꯤꯒꯤ ꯄꯨꯖꯥꯒꯤ ꯗ꯭ꯔꯦꯁꯇꯣ ꯁꯦꯝꯃꯨꯁꯦ ꯍꯥꯏꯅ ꯑꯗꯣ ꯁꯤꯒ ꯂꯥꯛꯑꯒ ꯈꯨꯗꯛꯇ ꯅꯣꯡ ꯇꯥꯔꯛꯅ ꯁꯥꯊꯤꯅ ꯅꯣꯡꯁꯦ ꯀꯟꯅ ꯇꯥꯔꯦ ꯑꯗꯣ ꯃꯣꯏ ꯑꯆꯦꯒ ꯇꯧꯔꯤꯁꯤꯗ ꯑꯩꯈꯣꯏ ꯐꯝꯕꯒ ꯌꯥꯅꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯇꯥꯗꯣꯁꯤꯅ ꯉꯥꯡꯕꯅ ꯂꯣꯏꯔꯦ ꯅꯪ ꯐꯣꯟ ꯄꯨꯗꯅ ꯂꯥꯛꯏꯗꯣ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯉꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯝꯃꯨ ꯐꯣꯟ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯇꯤꯒꯤ ꯐꯣꯟꯗꯒꯤꯅꯦ ꯑꯩꯈꯣꯏ ꯁꯨꯇꯤꯒꯤ ꯐꯣꯟꯗꯒꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩ ꯆꯥꯔꯖ ꯌꯥꯎꯗꯅ ꯐꯣꯟ ꯄꯨꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯐꯣꯟꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯨꯇꯤꯗꯩ ꯂꯧꯔ ꯀꯥꯞꯄꯤꯅꯦ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯇꯥꯔꯒ ꯃꯣꯟ ꯃꯥꯒꯣꯜꯒ ꯂꯣꯏ ꯃꯨꯠꯂꯦꯕ ꯑꯗꯣ ꯉꯁꯤꯁꯦ ꯃꯤꯁꯨ ꯌꯥꯝꯅ ꯇꯤꯟꯗꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯗꯤꯟꯗꯥꯁꯤꯅ ꯑꯗꯩ ꯍꯟꯗꯛꯁꯦ ꯕꯣꯔ ꯃꯆꯥ ꯑꯆꯧꯕ ꯁꯨꯞꯆꯟꯕꯁꯦ ꯑꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯌꯦꯡꯉꯨ ꯀꯃꯥꯏꯅ ꯇꯧꯕꯤꯅꯣ ꯆꯣꯠꯂꯦꯅꯦ ꯂꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯥꯎꯔꯕ ꯈꯪꯗꯦ ꯄꯨꯔꯥ ꯒꯨꯂꯥ ꯇꯧꯍꯜꯂꯦ ꯆꯥꯛ ꯊꯣꯡꯕ ꯃꯤꯒꯁꯦ ꯁꯣꯝꯗ ꯂꯣꯏꯅ ꯆꯤꯡ ꯈꯥꯖꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯄꯥꯎꯂꯦꯟꯒꯁꯦ ꯄꯨꯡꯃꯨꯛ ꯃꯨꯈ꯭ꯔꯦꯅꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯎꯕꯗ ꯋꯥꯈꯟꯁꯦ ꯍꯥꯏꯗꯤ ꯃꯣꯝꯒ ꯂꯣꯏ ꯇꯥꯎꯅ ꯆꯠꯂꯤꯁꯤ ꯌꯦꯡꯉꯨꯗꯣ ꯇꯥꯎꯅ ꯆꯠꯂꯤꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯎꯕꯗ ꯑꯌꯥ ꯀꯩꯗꯧꯔꯤꯅꯣꯁꯦ ꯍꯦꯟꯖꯜꯂꯦꯕ ꯅꯣꯡ ꯈꯨꯆꯨꯁꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩ ꯁꯥꯎꯅꯤꯡꯅ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯊꯠꯂꯕꯅꯦꯕ ꯑꯩꯒꯤ ꯐꯣꯟꯗꯩ ꯀꯥꯞꯄꯤ ꯅꯠꯇꯦꯕꯀꯣ ꯁꯨꯏꯇꯤꯒꯤ ꯐꯣꯟꯗꯩ ꯀꯥꯞꯄꯤꯅꯦ ꯍꯣꯔꯦꯟ ꯌꯨꯝ ꯆꯠꯂ ꯑꯃꯨꯛ ꯊꯥꯖꯤꯟꯗꯣꯏꯅꯦꯕ ꯑꯌꯥ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯩ ꯃꯇꯧꯅꯣ ꯇꯧꯔꯤꯁꯦ ꯅꯣꯡ ꯈꯨꯆꯨꯁꯦ ꯂꯣꯏꯔꯦ ꯄꯨꯔꯥ ꯒꯨꯂꯥ ꯇꯧꯔꯦ ꯆꯣꯠꯂꯦ ꯁ꯭ꯋꯥꯏꯒꯁꯦ ꯑꯔꯦ ꯑꯩꯈꯣꯏꯗ ꯉꯥꯡꯁꯦ ꯀꯥꯞꯄꯣ ꯀꯥꯎꯂꯦꯟꯗ ꯀꯥꯞꯍꯟꯒꯦ ꯑꯩꯈꯣꯏ ꯐꯝꯃꯤꯁꯦ ꯏꯁꯤꯡ ꯚꯤꯗꯤꯑꯣꯁꯦ ꯑꯪꯀꯃꯨꯅꯦ ꯃꯤꯅꯤꯠ 10 ꯃꯇꯨꯡꯗ ꯂꯧꯕꯅꯦꯕꯀꯣ ꯇꯧꯁꯣ ꯄꯨꯔꯥ ꯏꯁꯤꯡꯁꯦ ꯆꯥꯡꯁꯤꯗ ꯍꯦꯟꯖꯜꯂꯦ ꯒꯨꯂꯥꯗ ꯍꯦꯜꯂꯦ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯐꯤꯕꯝ ꯆꯥꯗ꯭ꯔꯦꯕ ꯑꯗꯩ ꯃꯝꯃꯅ ꯀꯔꯤꯝ ꯎꯗ꯭ꯔꯦꯕ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯂꯥꯏ ꯈꯨꯔꯨꯝ ꯂꯥꯛꯑꯝꯃꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯆꯠꯂꯨꯔꯦ ꯑꯪꯀꯝ ꯂꯥꯛꯑꯦ ꯀꯥꯎꯂꯦꯟꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯔ ꯁꯣꯂꯣꯝꯗꯩ ꯀꯥꯞꯄꯣ ꯍꯥꯏꯕꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯩꯕꯁꯦ ꯃꯥ ꯌꯥꯝ ꯏꯀꯥꯏꯌꯦ ꯃꯌꯥꯝ ꯑꯃꯨꯛ ꯍꯦꯟꯅ ꯃꯝꯃꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯣꯟ ꯃꯥꯒꯣꯜꯁꯦ ꯂꯣꯏ ꯇꯥꯎꯅ ꯆꯠꯈ꯭ꯔꯦꯕ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯂꯣꯏ ꯇꯥꯎꯅ ꯃꯨꯠꯂꯦꯕ ꯂꯣꯏꯅ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯋꯦꯗꯔꯁꯦ ꯇꯧꯔꯤꯁꯦ ꯃꯐꯝꯁꯤꯅ ꯃꯨꯔꯤꯅꯦꯕ ꯅꯣꯡꯊꯤ ꯃꯪꯉꯦ ꯅꯣꯡ ꯐꯖꯅ ꯆꯨꯔꯦ ꯑꯗ ꯄꯨꯡꯃꯝ ꯃꯝꯃꯦꯕ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯒ ꯄꯨꯡꯃꯝ ꯃꯝꯃꯦ ꯃꯐꯝꯁꯦ ꯑꯗꯨꯅ ꯀꯔꯤꯝ ꯎꯗ꯭ꯔꯦ ꯑꯩ ꯑꯉꯥꯡꯁꯦ ꯇꯥꯏꯗ ꯇꯥꯗ꯭ꯔꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯨꯇꯤꯒꯤ ꯐꯣꯟꯗꯩ ꯀꯥꯞꯄꯤ ꯃꯌꯥꯝ ꯌꯨꯝꯗꯩ ꯚꯤꯗꯤꯑꯣ ꯂꯧꯔꯛꯇꯦꯕ ꯑꯩ ꯐꯣꯟꯁꯨ ꯄꯨꯔꯛꯇꯦꯕ ꯑꯗꯣ ꯁꯤꯒꯤ ꯐꯣꯟꯗꯩ ꯂꯧꯕꯅꯤ ꯃꯌꯥꯝ ꯅꯣꯡ ꯇꯥꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦꯀꯣ ꯐꯕꯗꯤ ꯂꯥꯏꯅ
จะเล่นนงตาประเจกันเราบังคับเดียตาวิเศษมาตาวิเศษเจียวค่อยปรามามังเจ้าทะเลเอาจีนงตาประเจอาจจะมีปรามาจีพัมนั่นเลยนะเรตาบงพัมเดียบันนี้นะจ้าสุดท้ายประจ้าเดนะอาจจะน่ะพัมนั่นลอยเลยนะเรอามันอีสิ่งเทียงอีสิ่งเฮล่าก็มาทุยบะmayam ising de kano tawna dum hengalak padagi gula oi khale aduna ising de jingthok na bagi amoi ta doina kano lau ure missing ka lau ure ising de jingthok ta di har roi ba pura phiba mam thi ra ba tawi se mi se tin da ba de mi se tili mya ba do nong je chu bai na mi je machit oi ra ba mi je la ko thum lep je ba la ye ba lep ta na thum la ye ba दुकान सुमी से मैं आम लेप ना लेना री अगर इसिंग दे चिंधोक ना बा आदर ने इसिंग तारी से कन्ना वाल की वांग मत थादा ना भाई कन्ना होना रिया बा जाग थोंबा कांगो से जाम नुआई त्रे बा इसिंग से मैं उरब तो आइदि इसिंग से लेपतना चुरमिना फरक तादौ मालेबा जाग जाबम मफम लेत्रे बा दुना ने अखोगी इसिंग तारैसे तिंग तौरगा वालगी वांग मदा इसिंग जे थादरगदी अहेन बेसिंग दो खतंग आखुइदना को अदुगिनी मो याम कन्ना अखोय मामोसिंग तादोसिंग होनारिसे ngasi moina ne tado khara na yona kyam saure ai phone paidana laite yam thi nuai te ne ai su ninga makriba phone pudana laga yam nuai ak doi wa ne aduna koi suti de gi ne mai su cha jaw de ba ko mai su 30% dang jaw le mi ba adu ai ta so ai na ne khatang mo su video lau rage hai na ne video se lau ba ne ba adu ko horen nung dang puja di bo thati na nuai roi do ri bo hil upa kang u di loi ra ni अदुनी ने नाली मोय केनो से वाल की केनो से इसंग का बने बा मोय तवी तंग आदे नोंग जे हांग की बरा केनो तौ दोरे मोय अहन नहा सिने तौ बि दि फबा अंको पुला के दौर मो खांग जे फरक का रा नुआई द्राबा तौरी में तौरी जो लाई खुरम मजे मी सिंजे कनो काखे काखे न खुरम न रे आबा बखा द जगह ले जे ना वो कानी माई जाओ दी जा रनी कानी माई जाओ दी थबक होय रनी मिस्त्री जाओ रे आबा मैं ये उन्हें तो इसे ये कितना कंग धरा मारे नोंग लेपसिगने खतंग सुचल्ले ngसाइदिने पुराने केनो जौरबनिने खुबोम खाइबो यौरबनि हांगो नुआइते मी होगलपा लेसाबी पाखं मचासिन पूजा नांगना कोइजगदबदो थुगाइबिगनो मोजे मफम मिजा चाद्रे अदगी फादा जागद्रसे मनिंगोंदा ngaira खंगे नांधगदा मालिबा मिस्त्री नि कानी माइगा अमथोता लेपिसिगा दुनानि मोबाइल ने तौसि याम सोमदा मुमी सिंजे मखादा कुंबा ngamdrabani mathak da oina sum khuramme zoom tawram nang ka ko ube jen jen bayam chena khara ngale mammi ba nong phajana chuye ba duna pumam mamme ba ado koi ai phone ju purakte yum da ju video lawrakte ba do chuti ji phone da gi ne moi ta doi ne yam ngai ra roi hai na ne na laksale ba la gi thabang ni ne ado koi la pa ka han ga
간에 농 진짜 타드래. 상제 뭐야 짝짝하네 얌 피나 딕탐 짜스야 짜론지라. 얌 농 그래디 항에 부자 꼬이 자네 세이 신타 타자드래. 왜 나 우리 한당 모양 장 가면 봐 봤잖아. 엑서사이즈 하러나. 아니 내가 아기 자연 아이 수강은 들어보지. 저 어디 저? 정어 정어. 야 Kau jadi babu? Hah? Semakin dia lagi. Kita minum blok sendiri. Netongi blog tak. Dam hasi ke tau lagi. Ma'am, atur pa check ka daw na kanghali. Lagi carpet ha do niya na. Ôi trời giảm chỗ lắm ý nga sai này quan phẩm mi xe. Em tham gia đến nông gì bộ. Nhám chế, cứng này bộ phận này nhám chế, Surya nó cái code kể. Bora tàu tàu nó thấy thôi mình chứ. Thiên lại cùng mà mình sống lại nông hàng đó. Mayam sak thả đồ rồi na mà phong một đuông này thì mình sẽ puja chat bang asi lai heruk cara han gai na ha zik chot pani na carpet thari tirpan je tharaga tirpan si mathak ta chalu tha doi ni lai khurma je thenga mi chum lai khama dinda je phatta bani na mayam nong chang kamu chure tau chi jong aduna naharon puna mak chang na cha gel ba jaw re jang na losen na bai na cái nó tao gì Lagi punya cincin. Lagi punya loy ya. Aja di maya ceng na pemau dah dia. Maya loy tau. Ay lo kena tangan ya. Lagi punya cincin. Cái gì vậy dám nông ninh bài đồ rồi đấy muốn nó thế nào đang hoa nó quần ơi đi thế là ông chú lại cùng nó đi đang ngoài chuyện là gì vậy nào biết uống bơ cái lời ấy thì rằng nông ninh ăn rồi mà tàu gì tốt rồi 엄마 거 보려고 야 우리 살라 가자
ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕꯒꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯇꯤ ꯑꯣꯏ ꯆꯥꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯗꯤ ꯑꯩꯈꯣꯏ ꯁꯨꯇꯤꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯨꯇꯤ ꯆꯥꯛ ꯆꯥꯔꯤ ꯌꯥꯝ ꯆꯥꯎꯕ ꯍꯤꯟꯖꯥꯡ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯁꯣꯝꯗꯅ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯅ ꯆꯦꯟ ꯄꯨꯔ ꯂꯥꯛꯏꯕ ꯇꯥꯏꯁꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯣ ꯇꯥꯏꯁꯟ ꯑꯃꯨꯛ ꯐꯥꯔꯣꯏꯗꯣꯏꯅꯦ ꯍꯧꯖꯤꯛ ꯍꯥꯎꯕ꯭ꯔꯣ ꯁꯨꯇꯤ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯕꯅꯤꯌꯦ ꯆꯥꯛ ꯇꯣꯛꯅꯔꯦ ꯃꯌꯥꯝ ꯑꯩꯒ ꯁ꯭ꯋꯤꯇꯤꯒ ꯌꯥꯝ ꯊꯥꯖꯗꯅ ꯁ꯭ꯋꯤꯇꯤꯗꯅ ꯍꯥꯏꯗꯤ ꯃꯃꯥꯟꯅꯕꯤꯒ ꯃꯥ ꯑꯅꯤꯁꯨꯕꯩꯗ ꯆꯥꯔꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯩꯗ ꯆꯥꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯔꯛꯄꯗꯁꯨ ꯌꯥꯝ ꯁꯥꯎꯔꯛꯈ꯭ꯔꯦ ꯇꯥꯗꯣꯡ ꯈꯪꯅ ꯐꯣꯟ ꯄꯥꯏꯔꯛꯇꯕ ꯉꯁꯤ ꯌꯥꯝ ꯋꯥꯔꯧꯏ ꯍꯥꯏꯅ ꯑꯗꯣ ꯑꯩ ꯃꯆꯦꯠ ꯑꯃ ꯁꯤ ꯐꯣꯟꯁꯦ ꯂꯧꯔꯦ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯗꯤ ꯀꯥꯞꯅ ꯆꯠꯄ ꯅꯠꯇꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯇꯤꯗꯩ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯦ ꯑꯗꯣ ꯁꯨꯇꯤꯒꯤꯁꯨ ꯆꯥꯔꯖ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯁꯔꯛꯁꯦ ꯑꯩꯈꯣꯏ ꯇꯥꯏꯁꯦꯟꯁꯨ ꯅꯥꯟꯊꯣꯛꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅꯅꯦꯀꯣ ꯇꯥꯏꯁꯦꯟꯁꯨ ꯑꯩꯈꯣꯏ ꯄꯥꯟ ꯆꯦꯟ ꯄꯨꯅ ꯊꯤ ꯂꯥꯛꯑꯝꯃꯤ ꯑꯗꯣ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯈꯔ ꯇꯞꯅ ꯊꯥꯒꯠꯂꯛꯑꯒꯦꯕ ꯁꯨꯇꯤꯗꯩ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯂꯧꯁꯟꯗꯣꯏꯅꯤꯅꯅꯦꯀꯣ ꯑꯩꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧ ꯊꯝꯃꯦꯕ ꯑꯩꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯊꯥꯖꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯉꯁꯥꯏ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯍꯟꯒꯅꯦ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯃꯣꯅꯣꯁꯅꯥꯁꯨ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯃ ꯆꯥꯊꯣꯔꯦ ꯃꯥꯗꯤ ꯈꯪꯗꯦ ꯍꯟꯈ꯭ꯔꯕ ꯀꯩꯅꯣ ꯐꯣꯟꯒ ꯊꯥꯡꯒꯠꯂꯛꯇꯦ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯩ ꯂꯥꯛꯑꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯣꯡꯒꯤ ꯐꯖꯔꯛꯄꯗꯤ ꯂꯥꯏꯅ ꯅꯣꯡꯒꯤ ꯊꯤꯖꯤꯜꯂꯛꯄ ꯅꯣꯡꯒꯤ ꯅꯣꯏꯊꯣꯔꯛꯄ ꯅꯣꯡ ꯃꯔꯥꯡꯉꯛꯄ ꯑꯗꯨꯒ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄ ꯁꯛꯅꯤꯅ ꯁꯨꯝ ꯂꯦꯟꯕ ꯇꯥꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯄꯨꯖꯥꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯀꯩꯒꯨꯝꯕ ꯄꯨꯖꯥ ꯆꯠꯂꯒꯗꯤ ꯅꯣꯡꯁꯤꯅ ꯆꯠꯄ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯏꯔꯥꯡꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤꯀꯣ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ